ngasi numit humni chathakadaba Akhil Bharatiya Vidyarthi Parishad ABVP ki 10th State Conference kase Iroisemda leiba College of Agriculture hangdokre thauram aduda Manipur University ke Vice Chancellor Professor and Lokendra National Book Trust ke Chairman Milan Marathi Akhil Bharatiya Vidyarthi Parishad ABVP Manipur State ke Secretary Gautam Philem ABVP State President Professor Premlata Maistamna athoiba michunglan sing oina sarukhe thauram aduga mari leinana ABVP ke State Secretary Gautam Philem hai ABVP ke maru oiba pandam ase mahairoi singi wakhalda patriotism amade nationalism ki wakhalon sagatpa asine mahairoi gi punsida challenges kaya ama thengnai challenges sing adu thengnaduna positive oiba lambi amada chetpa mathau tai ngasi ABVP na sinduna pangthokliba conference ansina mahairoi singda ama toina punsinduna constructive oiba wakhalon sagatpagi platform amane platform asina aikoi gi wakhalda social responsibility gi wakhalon faun batan natana nationalism gi wakhalon sagat pada achoba thauna pidi haina mangna makha takhe aikoina 10 state conference su apoi yam tangna lai kari hauji gi 10 state conference lai koi hauji yam tangna kai maram gi damakta apoi youth man leadership ama oina bai damak na to masagi makoi guidance ama phangna bai damakta apoi hauji chang ga lai garai da makoi na leadership platform de garai law da ge makoi guidance man de garai law da ge han chang ga ge mar da yam tang ai ge gi na 10 state conference puduna lai kai gi damakta puduna lai ngasi ma ma len sin be ba kai ka ta masagi samasa si gi damakta tungi yumirol ora ka da ba man sa ka ma len sin be makoi high budget state conference da ibadi sama da horo ga na makoi gi leadership quality ma oina bai damakta ngasagi tungi features de makoi na leka da bana mara mara ka tum ba yam tang a state conference ABVP puduna lai